ꯃꯪꯗ ꯅꯪꯒꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗ ꯐꯣꯡꯗꯣꯛꯂꯤꯕꯗꯨ ꯈꯪꯗꯣꯛꯂꯒ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯅꯪꯅ ꯀꯟꯅ ꯆꯦꯜꯂꯒꯁꯨ ꯃꯐꯝ ꯁꯨꯛꯂꯦꯡ ꯂꯦꯡꯗꯦ꯫ ꯃꯁꯤꯒꯤ ꯃꯪꯁꯤ ꯊꯧꯅꯥ ꯂꯩꯇꯕ, ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯥꯖꯕ ꯋꯥꯠꯄ ꯃꯇꯝꯗ ꯃꯪꯉꯤ꯫ ꯊꯥꯎꯃꯩ ꯁ꯭ꯇꯨꯗꯤꯑꯣꯅ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯇꯣꯏꯅ ꯃꯪꯒꯟꯕ ꯃꯪ 14ꯒꯤ ꯁꯦꯀ꯭ꯔꯦꯠ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯇꯨꯝꯕꯗ ꯃꯪ ꯃꯪꯉꯤ꯫ ꯅꯪꯅ ꯉꯔꯥꯡ ꯃꯪꯈꯤꯕ ꯃꯪꯗꯨꯗ ꯅꯪꯅ ꯍꯥꯟꯅꯗꯒꯤ ꯊꯤꯗꯨꯅ ꯂꯥꯛꯄ, ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯤꯗꯨꯅ ꯂꯩꯒꯗꯕ ꯃꯔꯨꯑꯣꯏꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯌꯥꯎꯔꯝꯂꯒꯗꯤ ꯀꯝꯗꯧꯕ? ꯑꯗꯨꯒ ꯃꯪꯗ ꯅꯪꯒꯤ ꯈꯣꯡꯎꯞ ꯃꯥꯡꯈꯤꯕ, ꯊꯤꯕ ꯈꯪꯗꯕꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕ? ꯃꯪꯗ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ, ꯅꯪꯅ ꯈꯟꯖꯕ ꯃꯤꯁꯛꯇꯨ ꯎꯕꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕ? ꯑꯋꯥꯡꯕꯗꯒꯤ ꯇꯥꯔꯛꯄꯗꯒꯤ, ꯍꯤꯡꯆꯥꯕꯅ ꯇꯥꯟꯅꯕꯗꯒꯤ, ꯃꯌꯥꯝ ꯃꯔꯛꯇ ꯅꯦꯀꯦꯠ ꯑꯣꯏꯕꯗꯒꯤ, ꯄꯨꯝꯅꯃꯛꯁꯤꯅ ꯅꯪ ꯅꯁꯥꯗꯤ ꯈꯪꯖꯗꯕ ꯅꯪꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯣꯡꯗꯣꯛꯂꯤ꯫ 19 ꯑꯃꯗꯤ 20th ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝꯗ ꯁꯤꯒꯃꯟ ꯐ꯭ꯔꯨꯏꯗ ꯀꯧꯕ ꯑꯐꯥꯎꯕ ꯅ꯭ꯌꯨꯔꯣꯂꯣꯖꯤꯁ ꯑꯃꯅ ꯃꯪꯒꯤ ꯃꯔꯝꯗ ꯃꯥꯅ ꯑꯈꯪꯕ ꯄꯨꯝꯅꯃꯛ ꯗ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯑꯣꯐ ꯗ꯭ꯔꯤꯝ ꯀꯧꯕ ꯂꯥꯏꯔꯤꯛꯇꯨꯗ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯁꯨ ꯁꯥꯏꯀꯣꯂꯣꯖꯤꯁꯁꯤꯡꯅ ꯑꯩꯈꯣꯏꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯊꯤꯖꯤꯜꯂꯤ꯫ ꯅꯪꯒꯤ ꯀꯟꯁꯤꯌꯁ ꯃꯥꯏꯟꯗꯨꯅ ꯄꯣꯊꯥꯕ ꯑꯃꯗꯤ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯅꯪꯒꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗꯨꯗꯤ ꯃꯊꯧ ꯑꯗꯨꯃꯛ ꯇꯧꯔꯤ, ꯃꯁꯛ ꯃꯃꯤ ꯀꯌꯥ ꯎꯍꯟꯗꯨꯅ ꯅꯪ ꯅꯁꯥꯗ ꯈꯪꯍꯜꯂꯤ꯫ ꯃꯇꯥꯡꯁꯤꯗ ꯀꯟꯁꯤꯌꯁ ꯑꯃꯗꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯒꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯁꯦꯝꯖꯔꯛꯀꯦ, ꯁꯣꯏꯗꯅ ꯀꯥꯟꯅꯒꯅꯤ ꯈꯜꯂꯤ꯫ ꯑꯁꯦꯡꯕꯃꯛ ꯅꯪꯒꯤ ꯃꯪꯅ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯑꯋꯥꯕ, ꯑꯀꯤꯕ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕ ꯐꯥꯎ ꯇꯥꯛꯂꯤ꯫ ꯅꯪꯅ ꯇꯣꯏꯂꯦꯠ ꯆꯪꯅꯤꯡꯕꯒꯤ ꯃꯪ ꯃꯪꯕ ꯃꯇꯝꯗ ꯑꯁꯦꯡꯕꯃꯛ ꯇꯣꯏꯂꯦꯠ ꯆꯪꯕ ꯗꯔꯀꯥꯔ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯒ ꯅꯪꯒꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗꯨꯅ ꯅꯪꯉꯣꯟꯗ ꯏꯁꯤꯡꯒꯤ ꯃꯪ ꯅꯠꯇ꯭ꯔꯒ ꯇꯣꯏꯂꯦꯠ ꯆꯪꯅꯕ ꯍꯣꯠꯅꯕꯒꯤ ꯃꯪ ꯃꯪꯍꯟꯗꯨꯅ ꯈꯪꯍꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯪ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗꯒꯤ ꯊꯥꯔꯛꯄ ꯆꯤꯊꯤ ꯑꯃꯒꯨꯝꯕꯅꯤ꯫ ꯃꯪ ꯍꯟꯗꯣꯛꯄꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯇꯥꯛꯊꯣꯛꯂꯤ꯫ ꯃꯪꯗ ꯅꯪꯒꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗ ꯐꯣꯡꯗꯣꯛꯂꯤꯕꯗꯨ ꯈꯪꯗꯣꯛꯂꯒ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯇꯣꯏꯅ ꯃꯪꯕ ꯃꯪ 14ꯅ ꯀꯔꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯆꯦꯅꯦꯜꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯑꯇꯩ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯌꯦꯡꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯪꯗ ꯄꯥꯏꯕ꯫ ꯄꯥꯏꯕꯒꯤ ꯃꯪꯁꯤꯗꯤ ꯃꯤ ꯑꯌꯥꯝꯕꯅ ꯊꯦꯡꯅꯒꯟꯕ ꯃꯪꯅꯤ꯫ ꯑꯅꯝꯕ ꯃꯇꯝꯗ ꯃꯪꯗ ꯄꯥꯏꯕꯒꯤ ꯑꯥꯔꯊ ꯑꯅꯤ ꯂꯩ꯫ ꯑꯍꯥꯟꯕꯗꯅ ꯅꯪꯒꯤ ꯇꯥꯏꯕꯪꯗ ꯅꯤꯡꯇꯝꯃꯤ, ꯑꯐ ꯑꯄꯟ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯒꯤꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯁꯤꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪꯗꯒꯤ ꯅꯥꯊꯩꯔꯒ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯅꯤꯡꯇꯝꯅ ꯂꯩꯅꯤꯡꯕꯒꯤꯅꯤ꯫ ꯃꯪꯗ ꯄꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯐꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯔꯨꯕ, ꯅꯪꯕꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯍꯟꯗꯕ ꯈꯔꯗꯒꯤ ꯅꯤꯡꯇꯝꯃꯦ ꯇꯥꯛꯄꯅꯤ꯫ ꯅꯪꯒꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪꯗ ꯅꯪꯕꯨ ꯂꯨꯝꯊꯍꯜꯂꯤꯕ ꯄꯣꯠꯁꯛꯇꯨꯗꯒꯤ ꯅꯥꯟꯊꯣꯛꯑꯦ ꯇꯥꯛꯄꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯪꯗ ꯄꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯐꯕꯗꯤ ꯅꯠꯇꯦ꯫ ꯅꯪꯅ ꯃꯪꯗ ꯄꯥꯏꯔꯕ ꯑꯗꯨꯒ ꯅꯪꯒꯤ ꯃꯥꯡꯗ ꯑꯀꯤꯕ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯩꯕ ꯎꯔꯕ, ꯅꯪꯒꯤ ꯊꯕꯛꯀꯤ ꯃꯔꯝꯗ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯔꯤꯗ ꯑꯣꯏꯕ ꯌꯥꯏ, ꯅꯪꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯇꯨ ꯀꯔꯤꯒꯨꯝꯕ ꯈꯔꯅ ꯊꯤꯡꯉꯦ ꯇꯥꯛꯄꯒꯤ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯃꯪꯗ ꯆꯦꯟꯕ ꯉꯝꯗꯕ꯫ ꯃꯁꯤꯁꯨ ꯃꯤ ꯑꯌꯥꯝꯕꯅ ꯊꯦꯡꯅꯕ ꯃꯪꯂꯥꯛꯅꯕꯒꯨꯝꯕ ꯃꯪꯅꯤ꯫ ꯅꯪꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯒꯁꯨ ꯅꯪ ꯆꯦꯟꯕ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯅꯪꯒꯤ ꯃꯪꯗꯨꯗ ꯆꯦꯟꯗꯕ ꯌꯥꯗꯦ, ꯆꯦꯟꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯅꯪꯕꯨ ꯇꯞꯅ ꯆꯦꯜꯍꯜꯂꯤ, ꯅꯠꯇ꯭ꯔꯒ ꯁꯛꯎꯗꯕ ꯄꯣꯠꯁꯛ ꯑꯃꯅ ꯅꯪꯕꯨ ꯊꯠꯇꯨꯅ ꯂꯩꯕ, ꯅꯠꯇ꯭ꯔꯒ ꯅꯪꯅ ꯀꯟꯅ ꯆꯦꯜꯂꯒꯁꯨ ꯃꯐꯝ ꯁꯨꯛꯂꯦꯡ ꯂꯦꯡꯗꯦ꯫ ꯃꯁꯤꯒꯤ ꯃꯪꯁꯤ ꯊꯧꯅꯥ ꯂꯩꯇꯕ, ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯥꯖꯕ ꯋꯥꯠꯄ ꯃꯇꯝꯗ ꯃꯪꯉꯤ, ꯅꯠꯇ꯭ꯔꯒ ꯅꯪꯅ ꯍꯧꯖꯤꯛ ꯊꯦꯡꯅꯕ ꯄꯥꯡꯒꯟ ꯊꯣꯛꯇꯕ ꯃꯇꯝꯗ ꯃꯪꯉꯤ꯫ ꯁꯤꯒꯨꯝꯕ ꯃꯪꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯪꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯣꯡꯗꯣꯛꯄ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯋꯥꯡꯕꯗꯒꯤ ꯇꯥꯔꯛꯄ꯫ ꯇꯥꯕꯒꯤ ꯃꯪꯁꯤꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯄ ꯃꯪꯅꯤ꯫ ꯑꯁꯦꯡꯕ ꯇꯥꯏꯕꯪꯗ ꯑꯀꯤꯕ ꯑꯃ ꯂꯩꯔꯦ ꯇꯥꯛꯄꯅꯤ꯫ ꯅꯪꯒꯤ ꯊꯕꯛꯇꯨ ꯃꯥꯏꯊꯤꯒꯅꯤ ꯀꯤꯕ ꯑꯣꯏꯕ ꯌꯥꯏ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯒꯤ ꯃꯔꯝꯗ ꯀꯤꯕ ꯑꯣꯏꯕ ꯌꯥꯏ꯫ ꯃꯁꯤꯒꯤ ꯃꯪꯁꯤꯅ ꯅꯪꯒꯤ ꯈꯨꯠꯄꯥꯏꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯌꯥꯟꯒꯗꯕꯅꯤ, ꯊꯥꯗꯣꯛꯂꯣꯏꯗꯕꯅꯤ ꯈꯜꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯁꯤꯒ ꯑꯣꯟꯅ ꯇꯩꯅꯕꯅꯤ꯫ ꯑꯁꯦꯡꯕ ꯇꯥꯏꯕꯪꯗ ꯍꯤꯔꯝ ꯈꯔꯗ ꯅꯪꯒꯤ ꯈꯨꯠꯄꯥꯏꯗꯨ ꯆꯦꯠꯅ ꯄꯥꯏꯃꯟꯈ꯭ꯔꯦ, ꯃꯗꯨ ꯊꯥꯗꯣꯛꯄ ꯅꯠꯇ꯭ꯔꯒ ꯈꯔ ꯀꯣꯝꯊꯣꯛꯄ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯪꯗ ꯍꯧꯒꯠꯂꯕꯣꯏ ꯅꯤꯡꯕ ꯑꯗꯨꯕꯨ ꯍꯧꯒꯠꯂꯝꯗꯕ꯫ ꯃꯁꯤꯒꯤ ꯃꯪꯁꯤ ꯑꯌꯨꯛ ꯍꯧꯒꯠꯂꯝꯗꯥꯏꯗ ꯇꯣꯏꯅ ꯃꯪꯒꯟꯕ ꯃꯪꯅꯤ꯫ ꯃꯁꯤꯗ ꯅꯪꯁꯤ ꯍꯧꯒꯠꯂꯦ ꯈꯟꯒꯅꯤ, ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯊꯕꯛꯁꯤꯡ, ꯕ꯭ꯔꯁ ꯇꯧꯊꯣꯛꯄ, ꯐꯤꯔꯣꯜ ꯁꯦꯠꯆꯟꯕ, ꯐꯣꯟ ꯌꯦꯡꯕ, ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯕ, ꯑꯗꯨꯒ ꯊꯕꯛ ꯈꯔꯁꯨ ꯇꯧꯕ ꯍꯧꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯪꯁꯤ ꯅꯪꯉꯣꯟꯗ ꯃꯇꯝ ꯑꯌꯥꯝꯕꯗ ꯋꯥꯍꯟꯕ, ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯁꯣꯏꯍꯟꯕ ꯄꯥꯝꯗꯕ ꯊꯕꯛ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯕꯗ ꯊꯣꯛꯏ꯫ ꯅꯪꯅ ꯈꯟꯖꯕ ꯅꯠꯇ꯭ꯔꯒ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯃꯤꯗꯨ ꯎꯕ꯫ ꯃꯪꯗ ꯅꯪꯅ ꯄꯥꯝꯕ, ꯅꯨꯡꯁꯤꯕ ꯃꯤꯗꯨ ꯎꯕꯁꯤꯅ ꯅꯪꯅ ꯃꯥꯒꯤ ꯃꯔꯝꯗ ꯀꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯈꯟꯖꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯈꯤꯇꯪ ꯈꯦꯠꯅꯕ ꯈꯔꯁꯨ ꯂꯩ꯫ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒ ꯑꯣꯏꯅ ꯎꯔꯕꯗꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯃꯤꯅꯝꯃꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ꯫ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯧꯅ ꯅꯁꯥꯅ ꯅꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ, ꯄꯥꯝꯗ꯭ꯔꯦ ꯇꯥꯛꯄ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯁꯤꯕꯒꯤ ꯃꯪ꯫ ꯅꯪꯒꯤ ꯃꯪꯗ ꯅꯪ ꯁꯤꯔꯕ, ꯅꯠꯇ꯭ꯔꯒ ꯁꯤꯕꯗꯧꯅ ꯇꯧꯔꯕ, ꯃꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯏꯔꯛꯀꯗꯧꯔꯦ, ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯕꯗꯨꯗ ꯅꯪꯅ ꯎꯠꯂꯤꯕ ꯃꯑꯣꯡꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯃꯪꯗꯨꯒꯤ ꯑꯥꯔꯊꯁꯨ ꯈꯦꯠꯅꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯪꯗꯨꯗ ꯁꯤꯔꯕ ꯑꯗꯨꯒ ꯁꯥꯟꯇꯤ ꯐꯪꯂꯕ, ꯅꯪꯒꯤ ꯑꯔꯤꯕ ꯍꯩꯅꯕꯤ, ꯊꯥꯗꯣꯛꯅꯤꯡꯅ ꯂꯩꯔꯝꯕꯗꯨ ꯊꯥꯗꯣꯛꯂꯒ ꯑꯅꯧꯕ ꯊꯧꯅꯥ ꯑꯃ ꯌꯥꯎꯔꯛꯄꯒꯤꯅꯤ, ꯑꯃꯗꯤ ꯊꯥꯗꯣꯛꯄ ꯌꯥꯔꯦ, ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕꯒꯤꯅꯤ꯫
ꯃꯁꯤꯒꯤ ꯑꯣꯟꯅꯕꯗ ꯅꯪꯅ ꯁꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒ ꯑꯀꯤꯕ ꯐꯥꯎꯔꯒꯗꯤ ꯅꯪ ꯊꯥꯛꯁꯤ ꯌꯧꯗ꯭ꯔꯤ ꯑꯃꯗꯤ ꯑꯍꯣꯡꯕ ꯂꯥꯛꯄꯗ ꯍꯩꯅꯗꯕ ꯐꯥꯎꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯤ ꯍꯥꯠꯄꯒꯤ ꯃꯪ꯫ ꯅꯪꯅ ꯃꯪꯗ ꯃꯤ ꯑꯃ ꯍꯥꯠꯂꯒꯗꯤ ꯅꯪ ꯅꯁꯥꯗ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯁꯥꯎꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯅꯪꯒꯤ ꯁꯕꯀꯣꯟꯁꯤꯌꯁ ꯃꯥꯏꯟꯗꯨꯅ ꯇꯥꯛꯄꯅꯤ꯫ ꯃꯪꯗ ꯃꯤ ꯍꯥꯠꯄ ꯎꯔꯒꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤꯕꯗꯨ ꯈꯪꯍꯟꯕꯅꯤ꯫ ꯃꯪꯗ ꯃꯤꯅ ꯅꯪꯕꯨ ꯍꯥꯠꯂꯒꯗꯤ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃ ꯌꯥꯝꯅ ꯂꯨꯕ ꯐꯤꯕꯝ ꯌꯧꯔꯦ ꯇꯥꯛꯄꯅꯤ꯫ ꯅꯪꯒꯤ ꯏꯃꯣꯁꯟꯁꯤꯡꯗꯨ ꯁꯕꯀꯣꯟꯁꯤꯌꯁ ꯃꯥꯏꯟꯗꯒꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯈꯣꯡꯎꯞ ꯊꯤꯕ ꯈꯪꯗꯕ꯫ ꯅꯪꯒꯤ ꯃꯪꯗ ꯈꯣꯡꯎꯞ ꯃꯥꯡꯈꯤꯕ ꯊꯤꯕ ꯈꯪꯗꯕ ꯌꯥꯎꯔꯛꯂꯒꯗꯤ ꯅꯪꯒꯤ ꯊꯕꯛ ꯑꯃꯗ ꯀꯔꯝꯕ ꯗꯤꯁꯤꯖꯟ ꯂꯧꯒꯗꯒꯦ ꯈꯪꯂꯛꯇꯕ ꯃꯇꯥꯡ ꯑꯣꯏꯕꯒꯤꯅꯤ꯫ ꯃꯔꯨꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯄꯒꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯔꯨꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯕꯒꯤ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯒꯥꯔꯤ ꯇꯣꯡꯕ ꯅꯪꯍꯧꯗꯕ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯃꯪꯗ ꯒꯥꯔꯤ ꯅꯪꯍꯧꯗꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯒꯗꯤ ꯅꯪꯅ ꯇꯧꯒꯦ ꯍꯥꯏꯗꯣꯛꯈꯤꯕ ꯊꯕꯛ ꯃꯌꯥꯝꯗꯨꯅ ꯌꯥꯝꯃꯟꯕꯅ ꯂꯨꯝꯊꯔꯦ ꯇꯥꯛꯄꯅꯤ꯫ ꯅꯪꯒꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪꯗ ꯐꯪꯅꯤꯡꯂꯤꯕ ꯐꯤꯚꯝꯗꯨ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯀꯥ ꯍꯦꯟꯅ ꯗꯥꯏꯇ ꯂꯧꯃꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯌꯥꯝꯅ ꯃꯔꯨꯑꯣꯏꯗꯕ ꯊꯕꯛꯁꯤꯡꯗꯨꯗ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯒꯅꯨ꯫ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯐꯪꯍꯟꯒꯗꯕ ꯊꯕꯛꯇꯨꯗ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨ꯫ ꯅꯪꯒꯤ ꯄꯥꯟꯗꯝꯗꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯅꯪꯒꯤ ꯁꯕꯀꯣꯟꯁꯤꯌꯁ ꯃꯥꯏꯟꯗꯨꯅ ꯄꯤꯔꯛꯂꯤꯕ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤꯡꯗꯨ ꯃꯨꯟꯅ ꯌꯦꯡꯉꯨ, ꯑꯇꯩꯗ ꯀꯥ ꯍꯦꯟꯅ ꯂꯨꯞꯁꯤꯜꯂꯨꯅꯨ꯫ ꯑꯋꯥꯡꯕ ꯀꯥꯕ꯫ ꯅꯪꯒꯤ ꯃꯪꯗ ꯑꯋꯥꯡꯕ ꯀꯥꯔꯕ ꯆꯤꯡꯃꯥꯏꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯀꯥꯔꯒꯗꯤ ꯑꯐꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯅꯪꯁꯤ ꯁꯤꯡꯅꯕ ꯄꯥꯝꯕ, ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯒ ꯇꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯀꯗꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯕ ꯄꯥꯝꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯛꯄꯅꯤ꯫ ꯃꯪꯗ ꯌꯥ ꯇꯦꯛꯄ꯫ ꯃꯪꯗ ꯌꯥ ꯇꯦꯛꯄꯒꯤ ꯑꯥꯔꯊ ꯑꯃꯈꯛꯇ ꯅꯠꯇꯦ꯫ ꯅꯪꯒꯤ ꯁꯛꯇꯨ ꯃꯤꯃꯥꯡꯗ ꯎꯠꯄ ꯑꯃꯗꯤ ꯅꯪꯒꯤ ꯐꯖꯕꯒꯤꯗꯃꯛ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯇꯥꯛꯄ ꯌꯥꯏ꯫ ꯅꯪꯅ ꯋꯥ ꯉꯥꯡꯕꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ, ꯃꯤꯃꯥꯡ ꯊꯣꯛꯀꯗꯕ ꯋꯥ ꯈꯔ ꯉꯥꯡꯈꯤꯕꯒꯤ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯌꯥꯒꯤ ꯑꯁꯦꯡꯕ ꯀꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯄꯣꯠ ꯑꯃꯕꯨ ꯆꯤꯛꯄ, ꯀꯛꯄ, ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯇꯛꯈꯥꯏꯕ ꯑꯁꯤꯅꯤ꯫ ꯅꯪꯒꯤ ꯌꯥꯗꯨꯅ ꯅꯪꯁꯤ ꯀꯌꯥꯝ ꯊꯧꯅꯥ ꯂꯩ, ꯀꯌꯥꯝ ꯀꯟꯐꯤꯗꯦꯟ ꯑꯣꯏ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ꯫ ꯌꯥ ꯇꯦꯛꯄꯁꯤꯅ ꯇꯥꯏꯕꯪꯗ ꯅꯪꯒꯤ ꯊꯧꯅꯥꯗꯨꯁꯨ ꯃꯆꯦꯠ ꯃꯆꯦꯠ ꯀꯥꯏꯔꯦ ꯇꯥꯛꯄꯅꯤ꯫ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯕ꯫ ꯑꯇꯣꯞꯄ ꯇꯣꯏꯅ ꯊꯣꯛꯀꯟꯕ ꯃꯪ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯪꯗ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯁꯦꯝ ꯁꯥꯕ, ꯊꯦꯡꯅ ꯌꯧꯕ, ꯂꯥꯏꯔꯤꯛ ꯄꯥꯍꯧꯗꯕ, ꯁꯕꯖꯦꯛ ꯑꯣꯟꯅꯅ ꯄꯥꯔꯛꯄ ꯅꯠꯇ꯭ꯔꯒ ꯀꯣꯏꯁꯟꯗꯨ ꯄꯥꯕ ꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯪꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯇꯥꯏꯕꯪꯗ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯔꯤ ꯇꯧꯔꯤ ꯀꯨꯞꯅ ꯁꯦꯟꯅꯕꯒꯤ ꯃꯔꯝꯅꯅꯤ꯫ ꯃꯁꯤꯃꯛꯇꯤ ꯑꯐꯕ ꯃꯪꯅꯤ꯫ ꯃꯪꯁꯤꯅ ꯅꯪꯁꯤ ꯃꯥꯏꯊꯤꯕ ꯄꯥꯝꯗꯕ, ꯊꯕꯛꯇꯨ ꯃꯑꯣꯡ ꯇꯥꯅ ꯇꯧꯅꯤꯡꯕ ꯃꯤꯁꯛ ꯑꯃꯅꯤ ꯇꯥꯛꯂꯤ꯫ ꯃꯑꯣꯡ ꯇꯥꯅ ꯇꯧꯒꯟꯕ ꯃꯤꯁꯤꯡꯗꯨꯅ ꯃꯑꯣꯡ ꯇꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯨꯅ ꯃꯪꯁꯤ ꯃꯥꯡꯖꯧꯅꯅ ꯃꯪꯉꯤ ꯑꯗꯨꯒ ꯊꯕꯛꯇꯨ ꯃꯑꯣꯡ ꯇꯥꯅꯕ ꯍꯣꯠꯅꯍꯜꯂꯤ꯫ ꯅꯦꯀꯦꯠꯀꯤ ꯃꯪ꯫ ꯇꯣꯏꯅ ꯊꯣꯛꯀꯟꯕꯗꯤ ꯅꯠꯇ꯭ꯔꯒꯁꯨ ꯃꯪꯗ ꯃꯤꯌꯥꯝ ꯃꯔꯛꯇ ꯅꯦꯀꯦꯠ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪꯗ ꯅꯪꯅ ꯈꯟꯕ ꯋꯥꯈꯜ ꯑꯃꯗꯤ ꯅꯪꯒꯤ ꯂꯝꯆꯠꯁꯤꯡ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯄꯒꯤ ꯃꯑꯣꯡꯗꯨ ꯈꯪꯍꯟꯕꯅꯤ꯫ ꯑꯗꯨꯒ ꯃꯤꯅ ꯈꯪꯈꯤꯕꯗꯨꯅ ꯏꯀꯥꯏꯕ ꯅꯪꯉꯤ, ꯅꯁꯥꯕꯨ ꯉꯥꯛꯊꯣꯛꯄ ꯉꯝꯖꯗ꯭ꯔꯦ ꯇꯥꯛꯄꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯇꯥꯟꯅꯔꯛꯄ꯫ ꯃꯪꯗ ꯀꯔꯤꯒꯨꯝꯕ ꯑꯈꯪꯕ ꯅꯠꯇ꯭ꯔꯒ ꯈꯪꯗꯕ ꯑꯃꯅ ꯇꯥꯟꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯀꯤꯕ ꯑꯃꯅꯤ꯫ ꯃꯪ ꯍꯟꯗꯣꯛꯄ ꯃꯤꯅ ꯍꯥꯏꯕꯗ ꯃꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯪꯁꯤ ꯅꯪꯅ ꯇꯥꯏꯕꯪꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯗꯕ ꯂꯩꯔꯒꯁꯨ ꯅꯁꯥꯅ ꯇꯧꯗꯅꯕ ꯍꯣꯠꯅꯔꯦ ꯇꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯁꯥꯅ ꯇꯥꯟꯅꯕꯒꯤ ꯃꯪꯅ ꯍꯥꯏꯔꯤꯕꯅ ꯅꯪ ꯅꯁꯥꯒꯤ ꯑꯁꯥꯎꯕ, ꯇꯧꯅꯤꯡꯕ ꯊꯕꯛ ꯑꯃꯗꯤ ꯑꯇꯩ ꯑꯄꯥꯝꯕꯁꯤꯡꯗꯨ ꯂꯣꯠꯁꯤꯟꯅꯕ ꯑꯃꯗꯤ ꯅꯥꯊꯩꯅꯕ ꯍꯣꯠꯅꯔꯤ ꯇꯥꯛꯄꯅꯤ꯫ ꯇꯥꯟꯅꯔꯤꯕ ꯄꯣꯠꯇꯨ ꯃꯁꯛ ꯈꯪꯗꯕ ꯑꯀꯤꯕ ꯑꯃ ꯑꯣꯏꯔꯒꯅ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯊꯦꯡꯅꯈꯤꯕ ꯅꯠꯇ꯭ꯔꯒ ꯍꯧꯈꯤꯕ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯑꯀꯤꯕ ꯑꯃꯅꯅꯤ꯫ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯇꯥꯟꯅꯔꯤꯕꯗꯨ ꯅꯪꯒꯤ ꯑꯣꯄꯣꯖꯤꯠ ꯁꯦꯛꯁ ꯑꯣꯏꯔꯒꯅ ꯅꯪꯁꯤ ꯅꯨꯡꯁꯤꯕ ꯀꯤꯔꯦ ꯅꯠꯇ꯭ꯔꯒ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯔꯤꯂꯦꯁꯟꯗꯨꯅ ꯑꯀꯤꯕ ꯑꯣꯏꯍꯜꯂꯦ ꯇꯥꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯪꯁꯤꯡ ꯑꯁꯤ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯗꯤ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯆꯨꯝꯗꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯛꯎ꯫ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤ ꯀꯝꯗꯧꯕꯒꯦ, ꯇꯥꯕ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ, ꯀꯔꯝ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯗꯨ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯁꯣꯏꯗꯅ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯗꯣꯝꯒꯤ ꯀꯃꯦꯟꯗꯨꯅ ꯆꯦꯅꯦꯜꯁꯤ ꯃꯥꯏ ꯄꯥꯛꯍꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯈꯜꯂꯤ꯫ ꯚꯤꯗꯤꯑꯣꯁꯤꯡꯁꯤ ꯅꯪꯅ ꯈꯪꯕ, ꯅꯪꯅ ꯀꯤꯌꯔ ꯂꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯁꯣꯏꯗꯅ ꯌꯦꯡꯍꯟꯕꯤꯌꯨ꯫